Manipurbu nathairamlaga Prime Minister Narendra Modi Assamda lakadauri. Thamapan suraklaba Manipur irang asida wahi machet ama phawa phongdoktaba India ge Prime Minister Narendra Modi na Manipur ga yumthang nariba Assam da hayeng numit nini gi khongchatta laktuna chakot thorang gi project kaya sanga ga dauri. Prime Minister Narendra Modi gi numit nini gi khongchat asida Assam state ki lupa kor lising taramathoi changna pakhatpa tongan ba chakot thorang gi project kaya ama sanga ga dauri. Prime Minister na lakadauri ba asiga mari leinana Assam gi Chief Minister Hemanta Biswa Sharma na siral logduna mifam pangthoktuna tawgador Thabak Thorom Singhi Matang the Kupna Kana Naina Kibaga Loina Himanta Biswa Sharma Prime Minister Narendra Modi Laktuna Assam ki miyam awan nungai saru yabina ba haijeru bada harauna yabirakle Prime Minister February ahumda Guwahati da thunglaba matung mathangi numit February mari fawba leiduna chakot thorangi project kaya urep yum tambaga loina project kaya su sangarangani haina phungdokhre. Athouba Maichel amasung Khabagi aroiba mathau mangam kanangbanda leiba Mahadeva Singda pangthokre. Hojik lamdam asida thokleba kanglup anigi irang asida henba leitena lanthengna mamang thagi kunthada kautuk amasung Bethel gilona bada kuki milten singna mihathina hatok pikraba nongthombam Maichel amasung Maisnam Khabagi anigi aroiba mathau mangam pangthoknabagi damak kanangbanda leiba Mahadeva Singda leiron channabagi damak miyamna funeral procession chattuna ikai khumnaba utkre. Athouba ani asigi thawai yaudrba hakchang JNIMS mokta postmortem tawra matung ngasi ayuk masing yamlaba leikai gi imung manung amasung leikai gi mioi kayana tongan mafamdagi lakpa mioi sa kayana JNIMS moktagi leiron changadoriba mafam kanangban gi Mahadeva Singh tamna purakpagi lambida leiba leikai gi mioi singna lei chaiduna amadi kholau kaya laugun ikai khumnaba utkhi. Nongthombam Maichel gi thawai yaudrba hakchang ngasi konung manungda leiba BSNL gi office manaki community hall da haikat lekat tamlaba matung mathou taba laining laison gi thabak pangthokhi thorom asi pangthokpa loerba matung da kanangban yongna miyamga loinana mahaki thawai yaudrba hakchang purakhi. Ningsing mayai leikidraba nongthombam Maichel apokpa leikidraba en imo konung leikai palace compound Imphal East ki hakchang amadi Maisnam Khaba Elias Ibomsa apokpa S Hemanta Sagol tongba mamang lekai Imphal West anigi thawai yaudrba hakchang ngasi numidang wairam kanangwanda leiba Mahadeva Singda puraktuna dharmagi oiba laining laison tawrba matung miyamna aroiba mathau mangonggidamak laisu katuna ikai khumnaba utkhi.